야로히데 살라시다 이거 하는 누구야 드래고 Unit Wildlife Protection Committee gi tararak suba protection day ga mai lena na gi serau turen da mayam serau thung haira mayam lam ko ba packet king to mayam mafam sida mayam na motsilamba plastic chakhairam bottle chakhairam adigi amosalamba sing gi Unit Wildlife Protection Committee gi volunteer sing laklaga si mayam sengdok khotok gi thok tawjaba picnic lakpiriba mayamsu chakhairam posting du chakhaibiram ganu mafam tana thambiramu na jaga mai thadok pibra lotion biramu na mayam da paujin